India PUMBAGI OINA by election Tounabagi State Mangagi Notice Election Commissioner Laothokpada Manipur gi Yaodre Manipur gi Sanapati District ke Manung Chana Leiba Tadubi Assembly Constituency number 49 gi MLA gi Fam Hanagi MLA and Kayisina Hokiba January Thagi Tang Tarani Panda Leikidabana Maram Oiraga Fam Hangduna Leiribani Fam Asi Hangduna Leiba Tarabasu Election Commissioner by election gi notice Laothokpa Tarabasu Apunba State Mangagi Leikidaba MLA Amadi resign Tokiba MLA Taruki Hangduna Leiriba Fam Mensinanabagi notice Toglakpani Election Commission gi Thawong Asina Maram Oraga Achoba Wahang Ama Toglagli Indian Constitution Piriba Provision gi Matung Ina MLA Leikidaba Natraga resign Tokiba Singi Fam Tataruki Manungda Mensinanaba Hotnagadabani Tatarukagi Henna MLA gi Fam Hangbagi Ayaba Indian Constitution Pide Panbayai Election Commissioner Notice Tokpada Yaurakpa West Bengal gi Kalingans Assembly Constituency gi MLA Nasir Uddin Ahmad Haukiba February Tang Anida Leikidabana Fam Hangduna Lakibani Amaromda Kerala gi Nilambur Assembly Constituency MLA PB Anwar Haukiba January Thada resign Toki Loinana Gujarat ki Kadi Assembly Constituency gi MLA Karsan Solan ki Haukiba February gi Tang Marida Leikidabani Makhoi gi hangliba Phamsing Buna Mensinanaba Notice Thoklakpa Amadi Manipur gi Tadubi Assembly Constituency gi MLA gi Hangduna Leiriba Pham Mensinanaba Notice Thoklaktabana Achoba Wahang Ama Oiri Kari Marangidamak Election Commission of India na Manipur gi by election pangthoknaba notice thokpada yauraktribano Kari Karamba Central Government ki Thorang amasung Thawinsin gi makada khongthang asi lakibano haibasisu achoba wahang ama oiri Ningsing bayai Manipur gi irang kalingai matamda phawba MP election yaithokpagi mahutta election pangthokibani aduga Tadubi Assembly Constitution Naga Community na namna khundaba maphamni thogliba irang asina haktengnana yamna kanna sokhandaba maphamni leiriba mapham adugi law and order gi situation gi makada hairiba khongthang asi laurakpadi mande